Hello everyone, mayambu taram nokchari. Ngasi tawjagadoriba reading sina single singi oigadoine single singi yamna toina request tawbire ko comment da su ire single singi reading tawbiro hadana ngasi sina single singi reading oigadoine yengmina says the pijariba pile ani stegi sana pamba pile amamam khanbiro aduga reading se makhata na yengmina se ahanbada pile number 1 khanbiba singi hane yengse ahanbada dongi current energy hane yengse dongi current energy da kari leibage do khangminasi pun nungshi nungongi oiba matangda adomgi wakhase hauzik kitang somdana hena khanba matang ama oiba ko karamba matamda adomgi person haitare ko si lakani khalaga adomgi cup se pairaga ngaijaba haitare ko matam pumna makta di adom se thamoi shengna adomgi partner oigadawiba mi se attract tongnanabagi ready da leiraba haitare ko adumaina leiyena hai adomgi current energy se karamba matamda igi soulmate oigadoriba misak haitare ko punchigi oina chanminagadoriba igi future partner se ꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯈꯜꯂꯒ ꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯕ ꯃꯇꯥꯡꯁꯤꯗ ꯑꯗꯣꯝꯒꯤ ꯏꯅꯔꯖꯤꯁꯦ ꯁꯨꯃꯥꯏꯅ ꯎꯏꯌꯦꯕꯀꯣ ꯁꯤꯗ ꯀ꯭ꯋꯤꯟ ꯑꯣꯐ ꯀꯞꯁ ꯍꯥꯏꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯇꯥꯔꯦꯀꯣ ꯉꯥꯏꯖꯕꯒꯤ ꯃꯁꯛꯇꯨꯅꯦꯕꯀꯣ ꯁꯤꯒꯤ ꯀꯥꯔꯗꯁꯤꯗ ꯎꯔꯤꯁꯦ ꯁꯤꯁꯤꯅ ꯑꯗꯣꯝꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯀꯔꯦꯟ ꯏꯅꯔꯖꯤꯅꯦꯕꯀꯣ ꯃꯊꯪꯁꯤꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯃꯤꯁꯛ ꯑꯃ ꯆꯪꯉꯛꯀꯗꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯁꯦꯕꯀꯣ Eight of Wands की कार्ड थोरेबको कार्ड सिगी मतुंग इन्ना अदोंगी पुंसीदा कनागुम्बा मिशक अमा चंगकपा याबगी पॉसिबिलिटी याम वांगना लई हाइरिबा चंगकदौरिबा मिसक से अदोंगी पास्टगी अमुक हलगा लाकपो ओइबे याय अदुगा अनौबो ओइबे याय को हाना खंगनरम सिंगी ओरगना अमुक हलगा पाव फावरपा इमानबा इमानबीगी थ्रू दनी खंगदे मेसेज लाकपा महाकी कॉल लाकपा नत्रगा इमानबा इमानबीदा हंगकपा सुगुमना चिंगबसिंग महाकी पाव ताबा अदुगुम्बा लैगनी अदुगा सिंगल सिंगी ओरगसु अनौबा मी चंगकपा याबगी पॉसिबिलिटी हौसे हाइजगिबदो याम वांगना लेबको within 8 weeks or 8 months ko sigi matam sida adongi punsida mi se changak pa yabagi possibility siam wangna le is the 8 of wands ki card thoklok panina ko soidana lakani na high card sigi matung ina mathangsina lakadoriba misak se karigumba lakpa taragadi adonga chanagadra mahaki intention se thamoi shengna lakpa oigadra haibadum yengsiko Dead की कार्ड थोकले हाइरिबा मिसकसे सिसिना अदोंगी पुंसीदा लाको मतमदा अदोंगी पुंसीसे पूरा पुमनौ नौबा हाना लेरमिबा मोंगदु नतबा अनौबा चेंज हाइतारेको अमने पुरकदोइसे अदोंगी पुंसीसे पूरा ट्रांसफॉर्म नेबा हाइरिबा मिसकसिना लाको मतमदा तोरक्तोइसे अदोंगी पुंसीसे ट्रांसफॉर्मेशन अमदि लाकदबा लैयेना हाइबको सिगी मिसकसे सिसिगा लोइनबा मतमदा हाना अदोमना वखल नुंगाइरमदबा ओरगसु हाना अदोंगी पुंसीना हिंगमिबा पुंसी महिंगदो अदुदुगी एंडिंग अमा ओइग्रगा बिगिनिंग हाइतारेको अनौबा बिगिनिंग अमा अदुमाइना हौरकपगी चांसेस याम वांगना लई अदोंगी पुंसीसे पूरा ट्रांसफॉर्म तौरकपदो पूरा अनौबा अमदा चेंज तौहलकपा हाइतारेको अदुमाइना ओइरकदबा मखलकी मिदा ओइबको द हाइजनिंग बामनी कॉस द डेट की कार्ड थोरकपनी न को नेगेटिव पॉइंट सु खनबिगनोबको अदोंगी इंटेंशन से थमोय शेंगना अदोमना पार्टनर मा अट्रैक्ट तौबदो अदुम फजना सु अफबा मी ओइरकनबगीदमक्तको अदोंगी पार्टनर से अदुम फजना मैनिफेस्ट तौबियोबको सिदा डेट की कार्ड थोकले हाइदनासु नेगेटिव लोम द खलगा लाकदोरिबा मिसक सिदा आइगी पुंसी से लोइनबा मतमदा वाहलनी अवाबरोम द ट्रांसफॉर्मेशन से लाकनी सुमाइना खनबिगनुको अदुम फना चटकनी हाइतारेको ngsaigi supporting card kaise positive oibanina ko sina pile number 1 khanbiba singi oidoine mathangda adomna tohaningba topic leragasu comment adum ibiro subscribe tawdriba yauragadi subscribe su tawsanbiramo matung taba video updates khanganabagi damakta ko ngasigi oinadi matang sida losinjarage mayambo amuka na khurumjari
ꯃꯊꯪꯒꯤꯁꯤꯅ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕꯤꯕꯁꯤꯡꯒꯤ ꯑꯣꯏꯒꯗꯣꯏꯅꯦ ꯑꯍꯥꯟꯕꯗ ꯑꯗꯣꯝꯒꯤ ꯀꯔꯦꯟ ꯏꯅꯔꯖꯤ ꯍꯥꯟꯅ ꯈꯪꯃꯤꯟꯅꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯏꯅꯔꯖꯤꯁꯦ ꯀꯔꯤ ꯂꯩꯕꯒꯦ ꯑꯗꯣ ꯀꯥꯔꯠꯇꯒꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕꯤꯔꯤꯕ ꯑꯗꯣꯝꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯔꯤꯌꯔꯔꯣꯝꯗ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯕ ꯎꯏꯀꯣ ꯑꯗꯣꯝꯒꯤ ꯊꯕꯛꯂꯣꯝꯗ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯀꯟꯅ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯀꯔꯤꯌꯔ ꯑꯃ ꯐꯖꯅ ꯂꯩꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯇꯥꯡ ꯑꯣꯏꯌꯦ ꯌꯦꯡꯕꯤꯔꯤꯕ ꯁꯣꯝꯒꯤ ꯏꯁꯥꯁꯦꯀꯣ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕ ꯁꯦꯜ ꯇꯥꯟꯕ ꯌꯥꯝꯅ ꯀꯟꯕ ꯊꯕꯛ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯁꯨꯀꯣ ꯊꯕꯛ ꯇꯧꯔꯕ ꯑꯣꯏꯔꯒꯁꯨ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯂꯤꯛꯅ ꯁꯤꯖꯤꯟꯅꯕ ꯍꯩꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏ ꯈꯤꯇꯪ ꯂꯛꯖꯔꯤꯌꯁ ꯑꯣꯏꯕ ꯂꯥꯏꯐꯁ꯭ꯇꯥꯏꯜꯗ ꯍꯤꯡꯕ ꯄꯥꯝꯖꯕꯀꯣ ꯀꯦꯅ ꯃꯧꯅ ꯂꯩꯕ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯅ ꯇꯧꯋꯦ ꯏꯁꯥꯅ ꯏꯁꯥꯁꯦ ꯁꯦꯜꯐ ꯁꯐꯤꯁꯤꯌꯦꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯉꯣꯟꯗꯒꯤ ꯍꯪꯗꯅ ꯅꯤꯗꯅ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯍꯤꯡꯒꯦ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯇꯪ ꯇꯥꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯕ ꯄꯥꯝꯖꯕ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯣꯝꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯦꯟ ꯏꯅꯔꯖꯤ ꯍꯥꯏꯇꯥꯔꯒꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯕ ꯃꯔꯝꯁꯤꯗꯒꯤ ꯀꯔꯤꯌꯔꯒꯤ ꯑꯣꯏꯕ ꯑꯗꯣꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯏꯕ ꯃꯇꯥꯡꯁꯦ ꯁꯤꯗꯅ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯍꯥꯏꯕꯀꯣ ꯆꯥꯡꯁꯦ ꯌꯦꯡꯅꯕ ꯃꯇꯝꯗ ꯍꯣꯏ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯕ ꯃꯇꯥꯡꯁꯨ ꯑꯗꯣꯝ ꯈꯟꯕꯤꯔꯝꯒꯅꯤ ꯑꯗꯒꯤ ꯀꯔꯤꯌꯔꯒꯤ ꯑꯣꯏꯕ ꯃꯇꯥꯡꯁꯨ ꯈꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯔꯤꯌꯔꯁꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯎꯏꯌꯦꯕꯀꯣ ꯆꯥꯡ ꯋꯥꯡꯅ ꯎꯏꯌꯦꯕꯀꯣ ꯈꯟꯕꯒꯤ ꯆꯥꯡꯁꯦ ꯃꯊꯪꯁꯤꯅ ꯅꯤꯌꯔ ꯐ꯭ꯌꯨꯆꯔꯗꯀꯣ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯃꯤ ꯆꯪꯉꯛꯀꯗꯕ ꯂꯥꯛꯀꯗꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯁꯦ ꯁꯦꯚꯦꯟ ꯑꯣꯐ ꯁꯣꯔꯠ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕꯤꯔꯤꯕꯁꯤꯡꯁꯦ ꯁꯤꯒꯤ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯅꯤꯌꯔ ꯐ꯭ꯌꯨꯆꯔ ꯀꯣ ꯁꯤꯗ ꯑꯇꯣꯞꯄ ꯄꯔꯁꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯂꯥꯛꯄꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯁꯦ ꯌꯥꯝꯅ ꯅꯦꯝꯃꯦ ꯑꯗꯣꯝꯁꯦ ꯍꯥꯟꯅ ꯄꯥꯁꯇꯀꯣ ꯑꯗꯣꯝꯒ ꯈꯪꯅꯔꯝꯕ ꯀꯅꯥꯒꯨꯝꯕꯗꯨꯅ ꯕꯤꯇ꯭ꯔꯦ ꯇꯧꯔꯒ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕ ꯃꯥꯜꯂꯦꯕꯀꯣ ꯍꯣꯏ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯜꯂꯝꯗꯕꯗꯤ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯔꯁꯟꯁꯦ ꯁꯤꯁꯤꯅ ꯑꯗꯣꯝꯗ ꯊꯃꯣꯏ ꯁꯦꯡꯗꯕ ꯃꯑꯣꯡ ꯈꯤꯇꯪ ꯎꯠꯂꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯈꯤꯇꯪ ꯗꯤꯁꯑꯣꯅꯦꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯎꯠꯂꯝꯕꯒꯤ ꯃꯑꯣꯡ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯈ꯭ꯔꯒꯁꯨ ꯑꯗꯣꯝꯗ ꯍꯜꯂꯒ ꯌꯦꯡꯉꯛꯄ ꯂꯦꯞꯇ꯭ꯔꯤꯕ ꯀꯅꯥꯒꯨꯝꯕ ꯃꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯣꯏꯔꯒꯁꯨ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗꯒ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄ ꯊꯤꯖꯤꯟꯕ ꯂꯦꯞꯇꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤ ꯍꯥꯏꯌꯦꯕꯀꯣ ꯅꯤꯌꯔ ꯐ꯭ꯌꯨꯆꯔꯗ ꯄꯔꯁꯟ ꯑꯃ ꯂꯥꯛꯀꯗꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯗꯤ ꯈꯤꯇꯪ ꯅꯦꯝꯃꯦꯀꯣ ꯅꯤꯌꯔ ꯐ꯭ꯌꯨꯆꯔꯗ ꯃꯤꯁꯛ ꯑꯃ ꯂꯥꯛꯀꯗꯕ ꯑꯅꯧꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯀꯗꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤ ꯈꯔ ꯅꯦꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯁꯨꯃꯥꯏꯅ ꯂꯚ ꯑꯦꯇ꯭ꯔꯦꯛ ꯇꯧꯕ ꯉꯝꯗꯕꯁꯦ ꯁꯤ ꯀꯔꯤ ꯃꯔꯝ ꯂꯩꯕꯗꯒꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯁꯦ ꯍꯥꯟꯅꯒꯤ ꯄꯥꯁꯀꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯏꯁꯟꯅꯗ꯭ꯔꯤ ꯍꯥꯏꯌꯦꯀꯣ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯁꯇ ꯑꯗꯣꯝꯒ ꯈꯪꯅꯔꯝꯕ ꯑꯗꯣꯝꯒ ꯂꯣꯏꯅꯔꯝꯕꯁꯤꯡꯒꯒꯤ ꯃꯔꯛꯇ ꯑꯗꯣꯝꯒꯤ ꯀꯅꯦꯛꯁꯟꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯟꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯤꯕꯁꯤ ꯍꯥꯟꯅ ꯂꯣꯏꯁꯟꯅꯕꯤꯕ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯐꯖꯅ ꯑꯗꯣꯝꯅ ꯂꯣꯏꯁꯟꯅꯈ꯭ꯔꯦ ꯂꯣꯏꯔꯦꯅ ꯈꯜꯂꯒꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯌꯦꯠꯅꯕ ꯂꯣꯏꯁꯟꯅꯗ꯭ꯔꯤꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯤꯕꯀꯣ ꯁꯤꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯐꯖꯅ ꯂꯣꯏꯁꯟꯕꯤꯔꯣ ꯑꯗꯣꯝꯅꯁꯨ ꯑꯗꯣꯝꯒꯤ ꯍꯥꯟꯅ ꯂꯣꯏꯅꯔꯝꯕ ꯄꯔꯁꯟꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯈꯪꯗꯦ ꯊꯃꯣꯏꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯨꯝ ꯄꯥꯝꯖꯅ ꯅꯤꯡꯖꯔꯝꯒꯅꯦꯕꯀꯣ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯨꯒꯤ ꯃꯇꯥꯡꯗꯨꯗ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯑꯗꯣꯝꯅ ꯂꯥꯟꯈꯤꯗꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯐꯪꯍꯟꯕꯤꯌꯨ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯀꯣ ꯁꯨꯃꯥꯏꯅ ꯈꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯨꯒꯤ ꯑꯗꯨꯝ ꯋꯦꯜ ꯋꯤꯁꯔ ꯑꯣꯏꯅ ꯑꯗꯣꯝꯁꯦ ꯂꯩꯔꯝꯕ ꯌꯥꯏ ꯃꯥꯒꯤ ꯑꯐꯕꯇ ꯑꯣꯏꯁꯅꯨ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯁꯅꯨ ꯈꯜꯂꯒ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯅꯦꯛꯁꯟꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯑꯅ ꯍꯥꯏꯌꯦꯕꯀꯣ ꯁꯤꯒꯤ ꯃꯔꯝ ꯂꯩꯕꯁꯤꯅꯅꯦ ꯍꯥꯟꯅꯒꯤ ꯄꯥꯁꯀꯤ ꯑꯣꯏꯕ ꯃꯇꯥꯡꯁꯦ ꯁꯤꯗ ꯍꯥꯟꯅ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯔꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯄꯥꯔꯠꯅꯔ ꯑꯃ ꯁꯣꯏꯗꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯔꯛꯀꯅꯤ ꯑꯗꯣꯝꯅ ꯅꯤꯖꯔꯤꯕ ꯑꯗꯣꯝꯅ ꯈꯟꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯌꯨꯅꯤꯚꯔꯁꯅ ꯑꯗꯣꯝꯗ ꯄꯤꯕꯤꯔꯛꯀꯅꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ
ꯄꯥꯎꯈꯨꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯑꯗꯨꯝ ꯄꯤꯕꯤꯔꯛꯀꯅꯤꯅ ꯍꯥꯏꯌꯦꯀꯣ ꯁꯤꯁꯤꯅ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕꯤꯕꯁꯤꯡꯒꯤ ꯑꯣꯏꯒꯗꯣꯏꯅꯦ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯇꯧꯍꯟꯅꯤꯡꯕ ꯇꯣꯄꯤꯛ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯏꯕꯤꯔꯛꯑꯣ ꯉꯝꯅꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ